다이거는 살펴 보시지. 내가 아마는 헤이 한번 보시지 감동이네 라고. 다이거는 마니네 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 또 사과. 아니 나서 masih di musim terbalik. Apa yang lo jadi apa lah? Daigo는 selalu itu ma니네 마니네 đấy tàu hôn cái tàu đó đấy na tàu rồi mẹ số tàu rồi phar khote Name cô xin múc tụ đó mà thế mà nó mấy gì ôi này cái what a 자, 진짜 농알락박이 비우도. 아, 레신 바이도 나뭐 종이도. 시외도 우라. 이제 얌 라파 만드는 랍대고 실레이러네. 시기 마닝기 뷰제 시터러가 남도이네가. 근데 송기나 왕이라는 거 징질 왕이라 시기세. 아도 시 징진네 빅딱 떠오르가 거기다 시임 레이브 했다래. 지난남 이거 뷰시나 시기 뷰네. 그거 송기 뷰제. 그러봐. 시기 보시가 따라 남도이네. 아데 송도 남아서 야래. outdoor couple jen to ne do nong sina bera ga na ko adu sia na outdoor fazarabani da yam post arabani song gi leire maning da light ki pam leire mam samuna light ki sena leire mai mit poster maning dia ko sini hojik sini next say chong do re
ताइंगोना अखोई पिट होल लाइबा स्पीड ब्रेकर लाइबा मैम मेंशन बिरी प्रीगा स्ट्राइगा फर्स्ट इंटरलूड का खाना दोगनी ओ सी ताइंगोना फजा तौबिरो माई ब्लॉक की काफी हो गया था लाइक को लेट्स गो कम लेट्स गो Asomda o nato kambani masini Taiwan itu sakit masih ada yang aman hey kambani masini kambani ne apa Taiwan mani ne itu sama ada nasa masih di usia balik apa yang boleh jadi apa Taiwan selalu itu mandi Taiwan itu सिने अखोई कनोगी हाइजिंग पोट नुमित की अखोई हाइजिंग तौबा दुगी थोक्सरपनी मेकअप लोइरे हाइजिंग गायना कखत पिरो वाली मो कखत पिरो तुनी अदु कखलोरनो एगवन मोशन बिरो लाओ मैं दी को कामनिंग हापो lấy để heroin lại heroin có không có dấu vô đây hiện mà này cô có dấu giảm thế anh hiện mà tại ngô phi xe xin nó phở ra amma xin nó phở ra yung isay đi ta rồi đó na adu na phở rồi đó 신사나니 블랙 쇼에라 메나가 아 시기 Masih syuting sih di Taiwan ke assistant ada ice. Tauri kayak nu. Kita sain tauri ni macam sih tu, maning ni macam sih. Oh, ini khulai macam sih, fee ko sebos lah ya. Ada gitu.
ꯁꯨꯃꯥꯏꯅ ꯅꯝꯖꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯏꯁꯩ 3 ꯂꯣꯏꯔꯦ ꯑꯗꯣ ꯈꯪꯗ꯭ꯔꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯣꯔꯦꯟ ꯄꯨꯡ ꯀꯌꯥ ꯇꯥꯗꯣꯏꯅꯣ ꯈꯪꯗꯦ ꯏꯁꯩꯗꯤ ꯌꯥꯝ ꯌꯥꯝꯃꯦꯕ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯅ ꯑꯩꯈꯣꯏ ꯁꯂꯥꯏ 8ꯀꯤ ꯐꯤꯔꯥꯟ ꯄꯥꯏꯗꯧꯔꯦ ꯍꯧꯖꯤꯛ ꯁꯤꯗ ꯇꯧꯗꯣꯏꯅꯤ ꯁꯤꯒꯤ ꯁꯥꯏꯠ ꯑꯃ ꯅꯝꯃꯅꯦꯕꯀꯣ ꯁꯤꯒꯤ ꯁꯥꯏꯠ ꯑꯃ ꯅꯝꯃꯒ ꯑꯥꯎꯠꯗꯣꯔꯒꯤꯅꯦꯕꯀꯣ ꯑꯗꯨꯗ ꯁꯤꯒꯤ ꯁꯥꯏꯠ ꯑꯃ ꯅꯝꯗꯣꯏꯅꯤ ꯊꯣꯛꯂꯛꯀꯦ ꯁꯤꯗꯅꯦ ꯆꯪꯉꯒ ꯁꯦꯝꯃꯤꯁꯤ ꯁꯤ ꯐꯖꯗꯣꯏꯅꯦ ꯁꯤ ꯐꯖꯗꯣꯏꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤꯅꯦꯕ ꯑꯣꯏꯗꯣꯏꯁꯦ 우브라 굽혀졌니? ꯐꯖꯔꯦ ꯅꯨꯡꯁꯥꯁꯦ ꯉꯁꯤ ꯗꯦ 1 ꯀꯣ ꯁꯨꯇꯤꯡꯒꯤ ꯕ꯭ꯂꯣꯛꯁꯦ ꯌꯥꯝ ꯁꯥꯡꯗꯣꯔꯦꯕ ꯑꯗꯨꯅ ꯕ꯭ꯂꯣꯛꯁꯦ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯑꯩꯈꯣꯏ ꯇꯪꯈꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯔꯤꯁ 9ꯅ ꯄꯥꯔꯠ 1 ꯄꯥꯔꯠ 2 ꯑꯗꯨꯝ ꯇꯧꯔ ꯊꯥꯗꯣꯔꯛꯀꯦ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯁꯤꯗꯤ ꯌꯥꯝ ꯁꯥꯡꯉꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏ ꯁꯨꯇꯤꯡꯁꯤ ꯃꯇꯝ ꯏꯁꯩ ꯌꯥꯎꯔꯦ ꯂꯩꯕꯥꯛꯅꯤꯡꯒꯤ ꯏꯁꯩ ꯌꯥꯎꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯝꯕꯗꯣ ꯑꯣꯏꯕ ꯀꯣ ꯃꯐꯝ ꯍꯥꯏꯔ ꯌꯥꯝ ꯐꯖꯕ ꯃꯐꯝ ꯑꯣꯏꯔꯦ ꯃꯁꯛ ꯎꯠꯂꯛꯀꯦ ꯌꯦꯡꯉꯨꯀꯣ ꯍꯧꯖꯤꯛ ꯉꯥꯡꯉꯤꯗ Yeah, man, the Samsung from the Ramsey, and please, so this man. This is from Stephen from Wangkai Awang Dren Manak Lake. Yellow one key. Red ꯑꯁꯤꯁꯨ ꯍꯟꯗꯛꯀꯤ ꯃꯍꯥꯕꯂꯤ ꯏꯁꯤꯡ one of the most beautiful men. ꯀꯩꯅꯣꯅꯦꯕ ꯍꯟꯗꯛ ꯏꯝꯐꯥꯜ ꯃꯅꯨꯡ ꯏꯁꯤꯡ ꯊꯨꯝꯕꯗ ꯃꯍꯥꯕꯂꯤꯒꯤ ꯏꯁꯤꯡ ꯊꯨꯝꯃꯦꯗꯅꯀꯣ ꯑꯗꯩ ꯆꯦꯟꯊꯣꯔꯛꯄ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤ ꯄꯨꯜꯂꯤ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯑꯩ ꯊꯣꯛꯆꯔꯦ ꯑꯩ ꯊꯣꯛꯆꯔꯦ ꯑꯗꯨꯅꯅꯦꯕ ꯑꯩꯈꯣꯏ ꯇꯪꯈꯥꯏꯗꯨꯗ ꯍꯜꯂꯛꯑꯅꯦꯕ ꯑꯗꯨꯒ ꯊꯥꯕꯤꯔꯛꯑꯒꯦ ꯑꯩꯈꯣꯏ ꯊꯥꯅꯤꯡꯗꯕ ꯅꯠꯇꯦ ꯅꯍꯥꯟꯗꯣ ꯗ꯭ꯔꯃꯔ ꯂꯥꯛꯑꯦ ꯇꯧꯔꯦ ꯍꯣꯟꯈ꯭ꯔꯦ ꯇꯧꯗꯧꯔꯦ ꯑꯗꯨꯅ ꯇꯧꯔꯝꯃꯦ ꯇꯧꯔꯦ ꯐꯔꯦ ꯈꯣꯠꯇꯦ ꯐꯖꯔꯦ sina outdoor-gini. ꯁꯤ ꯑꯣꯏꯗꯣꯏꯕ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯅꯀꯣ outdoor-ꯒꯤ ꯅꯛꯑꯦꯗ ꯁꯤꯗꯩꯅꯦꯕꯀꯣ ꯁꯤꯗꯒꯤ ꯇꯧꯔꯒ ꯁꯤꯗ ꯀꯥꯞꯀꯗꯧꯕ ꯃꯔꯨꯝ ꯃꯇꯦꯛ ꯑꯃ ꯂꯥꯛꯏꯉꯩꯁꯤꯗ ꯅꯝꯍꯧꯁꯤꯀꯣ Success. Langden ready lebioko. Music atai silent keyboard ka Langden ka. One.
ꯐꯖꯔꯦ ꯇꯨꯝꯗꯕꯒ ꯒꯤꯇꯔ ꯈꯣꯡꯕꯗꯣ ꯈꯔ ꯃꯨꯟꯅꯩꯅ ꯆꯥꯕ ꯊꯛꯄ ꯆꯪꯗ꯭ꯔꯦ ꯁꯤ ꯇꯧꯕꯒꯤꯀꯣ ꯐꯤꯛꯁ ꯇꯥꯏꯃꯤꯡ ꯑꯣꯏꯕ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯁꯥꯗꯅꯤ ꯂꯩꯁꯦ ꯐ꯭ꯂꯦꯛ ꯀꯩꯀꯥ ꯁꯦꯝꯃꯝꯃꯦ ꯃꯣꯏꯒꯤ ꯁꯦꯇꯞ ꯃꯌꯥꯝꯁꯦ ꯂꯣꯏ ꯇꯧꯕ ꯂꯣꯏꯔꯝꯃꯦ ꯑꯗꯨꯒ ꯊꯣꯔꯛꯑꯒꯗꯤ Once again.